Lever card pairaba singi mafamda Chief Minister na macha singi mahitamna ba sel giteng bang pikre. Chief Minister na mahaki social media da thagalakpa post amada makha taraduna hai special scheme singi makha da lanjenaraba imung singda macha masu singi mahitam bada awaba thengnariba sing kharada oirabasu kokhanba ngamnabagidamak financial aid, maternity benefit, medical reimbursement pension scheme amadi atopa lambida tengbang piri ngasigi tengbang pibigi thoromaduda charakna sel oina lupa crore ani lakh marfu mapan lising yangkhai banga yenthoki hairi mahakna lutingba laingak na state asida yarba makhai angang singi mahai masing tambagi lambida mateng oina relief camp da lairiba sing yauna tengbang piduna lakli haiba wafamsu mahakna makhata na thamki Hanadi kogi labor department si labor laitabra dum tadi targa dum mayam da kari kana ba pige pidege se dum khangamde adu bhatai thagale labor gi bodiba minister adu ga chairman tasira yam transparently laitalaira wana praja mayam gi sidaida phanganna ba kanna hone adu yam maroina handaki manipur gi yam nuaita ba war matam sida relief camp da laibiri ba adu ga mapanda leba ngasi bidori si mili sing manga ga sani kun manga si relief mata warangani relief camp do laiba lising manga ga sani kun manga da ni koi direct deputy tor kana lising manga family da moi thadoris mai fu mana kodhari kari yauna lising tara aikoi gi si aikoi manipur se ngang nahan chief secretary do nahamuk 2017 18 da aina akoi government sina hanba Samak Pakanda, Laminer Managida, Secretary to CM Win, Ma Hantakamu Hantaki ranks the lie. Bharat ki Manunda Haimana, Bharat ki Manunda, quite again, Prazagi, social activities, the interact of government, Namahara, the Manipur. A mana Harisi Karigino have a why do not take one by one point Pirakan, one by one. Number one, Manipur support by Seko, you the lady, missing his hand, talk later, dear way. Imun the lady. Manipur se laiba yum mayam se praja la kunthra muk se masigi ma gi imung se da senthok khraga leitraga sabing khraga leitraga Manipur chokot pa yaro iramdam indigenous peoples bayoro ndigi lai minera ba khoi me adu ki raga di politics togno laiba kan ba ki raba jati kan ba ki raba moina sawi ni ne na dum nang nasan nasa ba du yom thok ka da mi raga di politics togno nasagi nasati ki dum ka lepang ngam da ba raba nariba ki dum ka lepang ngam da ba di politics toro aduga ki bagi vote kai hidra ai pham tu hidra ai moina ai saw hidra ina achumba haiba ngam moida ba ragadi aseng to ngam moida ragadi politics toro politics di aruba laiba ki pon sana ba pon ate sidi politics bu sana num da gini ngasi akoina waris adi manung da koi 25000 1 lakh pi ga 25000 akoi tharo kare adi mathak da labor de pi su anda ka ni rum la suru mani handak ka labor de pi su anda ka isimanga manga pi ba sa ni rak suru bani adi mathak da akoi gi relief da laiba khotpa mayam se akoi private company da namuk thagi do 196 natrago be namuk hujik another 500 amasu delhi da kawribni another 500 ma madai da khoi gi relief tagi lebi be cha sing inauk sing nokoi me yongning musing do soidna job ta training he me job to pira da banga tani ko haise adagi akhoi gi sida su hujik kaino na hanju khoi startup ta mi chahum ne startup success or startup taret na nakoi mi chahum ne thok pi na bi khangalis aduna khoi laiba ki dong to wamin na bani puning hanbi gano